Ali Larijani Sikhibana Irangi Thabak Thoramda Akaiba Amata Thogaloi, Irangi political structure mapung fana leiba maramna luchingba amakhak Sikhibana, leiba asigi Thabak Thoramda Thoidongna Akaiba Piroi haina, Iranian Foreign Minister Abbas Araghchina Phongdokre, Al Jazeera da piba interview amada magna haiki, Supreme National Security Council ki Secretary Larijani Sikhre haiba wafam asina koinana, Tehran ki security ga mari leina Thabak Thoram singna maru oiba, Thodang Loram Meeoi asina Sikhiba tarabaso, leiba asigi political infrastructure da Thoidongna ahongba amata leiroi, Iranian government na sumnagi Meeoi amakhaki makha pona thabak taude haiba, Israel amasung United States na athuba matamda khangalak Islamic Republic of Iran gi mapangal kallaba political structure amalei haiba, American amasung Israeli singna hojik fauba khangdabagum tauri haina Araghchina phongdoki, joiraksida US na pound 5,000 lumba bunker buster Sijinaduna Strait of Hormuz manakta laiba missile thampham akanba attack chathakre. Manipurda hayeng akhak arauga loinena nong chugani, Indian Meteorological Department Imphal Center na haidi Manipurda hayeng fauba akhak arauga loinena nong churaba yai, fibam asi state asigi district khudingmakta mayoknarba yai, adum oinamak lakliba irai numitadi Jiribam, None, Tamenglong amadi Senapati natana atai Manipur gi district singdadi nong churoi hairi, amaromda Indian Meteorological Department ki report matung inadi ngasi Chhattisgarh amadi Himachal Pradesh ta len amadi akhak arauga loinena akanba mawngda nong chugani haina orange alert lauthokre hairi. Palam metro manakta building mai chakpada angang ahum yauna Meeoi tere sire Khanungchup thangba Delhi gi Palam metro station manang nangna leiba Sri Ram Chowk ta mathol kaya wangba residential building ama mai chakhalakpada Meeoi tere sire atopa Meeoi kaya na sopa nangle, Delhi Police amasung Delhi Fire Services ki report matung ina hojiksu mai chaklaba residential building dagi Meeoi kaya marum thorakpa ngamdana leiri, Meeoi ani building mathaktagi chongtharakpada sopa nangki soklaba Meeoi sing adu manang nakpa hospital amada Pukhatuna laikanari thaudo adu thokpagi pau hek phangbaga fire tender 30 rom chensilaktuna mai kanaba thabak paikhatpa hauki, fire control room gi official amana phongdokhibagi matung inna ngasi ayu pung 3 taba matamda Sri Ram Chowk ki building ama mai chakle haibagi report phangki, ahanba phongba report ki matung ina building ki makha thangba saruktagi mai chakhalaki bani mafam aduda firol cosmetic na chingba yonba dukan sing lei hairi. Magi khomlangda angangi kanaraba polam kaya yauri, angang khakta natana mama sukanaba phangali haiba khanglakpadagi United States kumba chawkhalaba leibaksing amasung atai chawkhalakliba leibaksingna mamagi khomlang pithakpagi thorang paksana laukhannarakli, mamagi khomlangda mapa leitana kanaraba potlam kaya marum yauba maramna pokpada ngariba angangi damaktadi sida hidak oina lauba yai, khomlang pithakpana kanaribasi animaktani mama bu machasu immune system kangkathanbaga loidana laina kayadagi ngakthoi, chawkhalakliba leibaksingda mamagi khomlang pithakpagi thawongna angang amadi mamada kari kanaba phanganbagi haibagi matangda Agency for Healthcare Research and Quality AHRQ na tentakpa report ama kumja 2007 ta phonglaki, report aduna hai pokpada ngariba angang amagi mafamdadi khomlangi mahut sinba yaba atai potlam amata leite kaithelda yoliba tongan-tonganba makhalgi sangom makup formula powder na khomlangi mahut sinba matamda angang adugi tungi punsida khudongthiba kaya maru mayoknarakpa yai, formula powder na sangomgi mahut sinduna yokpa angang khudingmak diarrhea, nakonglai khun, lower respiratory infection, leukemia, type 2 diabetes, asthma amadi obesity hakchangi arumba henbagi khudongchadaba mayoknarakpa yabagi risk wangna lei, masigi sumathakta manung matam chadana siyenba fauba yawi, amaromda khomlang pithakpana angang adu khaktada natana mama oibisingdasu kanaba phanghali, mama oibisingna machada khomlang pithakpa matamda breast cancer amadi ovarian cancer na chingba laina kaya narakpa yabagi risk hanthali, matam sangna machada khomlang pithakpa matamda atai atopa hakselgi oiba kanaba kaya marum mama oibisingda phanghali, United States ki Preventive Services Task Force USPSTF ki report amana hai, hakchelgi oiba kanaba khakki wa nattabada khomlang pithakpana mama macha anigi mari naksilhali, nupi oibisingna angang unaraba matungda hek mayoknaganba postpartum depression gi risk so hanthali, postpartum depression na mama macha animakta khudongchadaba thokali, mamagi khomlang khakta pithakpa matamda formula powder leidrabanina imungi chading hanthali, angangsu ana ayek yaudrabanina ngaihak leitana layengbagi sel tinglalroi, kumja 2010 da United States na pangthokiba study amagi matungina angangsingbu mamagi khomlang khakta pithakpa matamda chahigi oina $1 billion 16 rom chading hantahanba ngamgani haiba khanglakhi,
ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯍꯟꯕꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯨ ꯅꯥꯟꯅ ꯊꯝꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯉꯥꯡ ꯑꯃꯅ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯊꯥ 6 ꯐꯥꯎꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯇꯥꯔꯕꯗꯤ ꯐꯣꯔꯃꯨꯂꯥ ꯄꯥꯎꯗꯔ ꯂꯩꯗ꯭ꯔꯕꯅꯤꯅ ꯑꯃꯣꯠ ꯑꯀꯥꯏ ꯍꯦꯟꯒꯠꯍꯜꯂꯔꯣꯏ꯫ ꯑꯉꯥꯡ ꯃꯤꯂꯤꯌꯟ ꯑꯃꯅ ꯐꯣꯔꯃꯨꯂꯥ ꯄꯥꯎꯗꯔ ꯊꯛꯄ ꯃꯇꯝꯗ ꯄꯥꯎꯗꯔ ꯑꯗꯨꯕꯨ ꯍꯥꯜꯂꯛꯄ ꯀꯟꯇꯦꯅꯔ ꯆꯦꯈꯥꯎ ꯅꯠꯇ꯭ꯔꯒ ꯀꯧꯇꯥ ꯃꯤꯂꯤꯌꯟ 150 ꯑꯃꯣꯠꯄ ꯑꯣꯏꯅ ꯍꯨꯟꯗꯣꯔꯛꯏ꯫ ꯀꯟꯇꯦꯅꯔ ꯈꯔ ꯔꯤꯁꯥꯏꯀꯜ ꯇꯧꯈꯤꯕ ꯇꯥꯔꯕꯁꯨ ꯑꯌꯥꯝꯕꯗꯤ ꯑꯃꯣꯠꯄ ꯑꯣꯏꯅ ꯍꯨꯟꯗꯣꯔꯛꯄ ꯃꯔꯝꯅ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯣꯠꯁꯤꯜꯂꯛꯏ꯫ ꯍꯛꯁꯦꯜ, ꯁꯦꯜ-ꯊꯨꯝ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯇ ꯀꯥꯟꯅꯕ ꯄꯤꯕꯒꯤ ꯃꯊꯛꯇ ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯃꯔꯝꯅ ꯑꯃꯦꯔꯤꯀꯥꯟ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁ (AAP), ꯑꯃꯦꯔꯤꯀꯥꯟ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯐꯦꯃꯤꯂꯤ ꯐꯤꯖꯤꯂꯤꯌꯟꯁ, ꯑꯃꯦꯔꯤꯀꯥꯟ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯑꯣꯕꯁꯇ꯭ꯔꯤꯇꯤꯁꯤꯌꯟ ꯑꯦꯟড ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ, ꯑꯃꯦꯔꯤꯀꯥꯟ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁ ꯑꯦꯟড ꯃꯤꯗꯋꯥꯏꯐꯁ, ꯑꯃꯦꯔꯤꯀꯥꯟ ꯗꯥꯏꯑꯦꯇꯤꯛꯁ ꯑꯦꯁꯣꯁꯤꯑꯦꯁꯟ, ꯑꯃꯦꯔꯤꯀꯥꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯃꯗꯤ ꯕ꯭ꯔꯦꯁꯠꯐꯤꯗꯤꯡ ꯄ꯭ꯔꯣꯃꯣꯁꯟ ꯅꯦꯠꯋꯥꯔꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯀꯌꯥꯅ ꯑꯉꯥꯡ ꯑꯃꯕꯨ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯊꯥ 12 ꯐꯥꯎꯕꯗꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯈꯛꯇ ꯄꯤꯊꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯕꯨ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯍꯤ ꯅꯠꯇ꯭ꯔꯒ ꯃꯄꯪꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯆꯥꯡꯗ ꯀꯥꯟꯅꯔꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯈꯨꯗꯤꯡꯃꯛ ꯃꯆꯜ ꯁꯨꯅ ꯐꯪꯍꯜꯂꯤ꯫ ꯑꯦꯂꯔꯖꯤ, ꯗꯥꯏꯑꯦꯕꯦꯇꯤꯁ, ꯀꯦꯟꯁꯔ ꯑꯃꯗꯤ ꯏꯟꯐꯦꯛꯁꯟ ꯌꯥꯎꯅ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯅ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯍꯩ-ꯃꯁꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯐꯣꯏ ꯑꯁꯪꯕ ꯆꯥꯕꯅ ꯕꯤ.ꯄꯤ, ꯗꯥꯏꯑꯦꯕꯦꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯂꯐꯣꯏ ꯑꯁꯪꯕ ꯆꯥꯕꯅ ꯒꯠ ꯍꯦꯜꯊ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯄꯇꯥꯟꯖꯂꯤ ꯑꯥꯌꯨꯔꯚꯦꯗꯤꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯥꯆꯥꯔꯌ ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯂꯐꯣꯏ ꯑꯁꯪꯕꯗ ꯁ꯭ꯇꯥꯔꯆ ꯑꯃꯁꯨꯡ ꯐꯥꯏꯕꯔ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯔꯝꯅ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯀꯤ ꯃꯊꯧ ꯇꯧꯗꯨꯅ ꯆꯥꯕ ꯇꯨꯝꯍꯜꯂꯤ ꯑꯃꯁꯨꯡ ꯊꯤꯔꯤꯜꯗ ꯌꯥꯎꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯤꯇꯦꯕꯜ ꯕꯥꯋꯦꯜ ꯁꯤꯟꯗ꯭ꯔꯣꯝ ꯑꯃꯁꯨꯡ ꯅꯨꯡꯁꯪ ꯐꯍꯜꯂꯤ꯫ ꯂꯐꯣꯏ ꯑꯁꯪꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯚꯤꯇꯥꯃꯤꯟ ꯑꯃꯗꯤ ꯃꯤꯅꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯔꯝꯅ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯈꯣꯡ ꯍꯥꯝꯊꯕꯁꯨ ꯐꯍꯜꯂꯤ꯫ ꯁ꯭ꯇꯥꯔꯆ, ꯐꯥꯏꯕꯔ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯔꯝꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯍꯥꯔꯠꯀꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯟꯗꯨꯅ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯂꯐꯣꯏ ꯑꯁꯪꯕꯅ ꯍꯛꯆꯥꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯑꯃꯨꯟꯕ ꯂꯐꯣꯏꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯦꯛꯄꯗ ꯉꯥꯏꯔꯤꯕ ꯑꯁꯪꯕ ꯂꯐꯣꯏꯗ ꯏꯁꯦꯟꯁꯤꯌꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ, ꯐꯥꯏꯕꯔ ꯑꯃꯗꯤ ꯁ꯭ꯇꯥꯔꯆ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯄꯣꯇꯥꯁꯤꯌꯝ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯅ ꯍꯥꯔꯠꯀꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯜꯂꯤ꯫ ꯚꯤꯇꯥꯃꯤꯟ ꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ ꯑꯃꯁꯨꯡ ꯎꯟꯁꯥ ꯐꯖꯍꯜꯂꯤ꯫ ꯚꯤꯇꯥꯃꯤꯟ ꯕꯤ6 ꯌꯥꯎꯕꯅ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯂꯐꯣꯏ ꯑꯁꯪꯕꯗ ꯌꯥꯎꯕ ꯃꯦꯒꯅꯤꯁꯤꯌꯝꯅ ꯃꯁꯜ ꯑꯃꯗꯤ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ꯫ ꯂꯐꯣꯏ ꯑꯁꯪꯕ ꯆꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯤꯕꯁꯤ ꯊꯤꯔꯤꯜꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯕ ꯃꯍꯤꯛ-ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯤꯔꯤꯜꯗ ꯌꯥꯎꯏ꯫ ꯃꯍꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯕ ꯃꯈꯩ ꯍꯛꯆꯥꯡꯗ ꯑꯅꯥ-ꯑꯌꯦꯛ ꯌꯥꯎꯗꯦ꯫ ꯂꯐꯣꯏ ꯑꯁꯪꯕꯅ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯀꯤ ꯃꯊꯧ ꯇꯧꯗꯨꯅ ꯊꯤꯔꯤꯜꯗ ꯌꯥꯎꯕ ꯑꯐꯕ ꯃꯍꯤꯛꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯐꯪꯕ ꯉꯝꯂꯦ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯅꯤꯡꯂꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯐꯣꯏ ꯑꯁꯪꯕ ꯆꯥꯡ ꯅꯥꯏꯅ ꯆꯥꯒꯗꯕꯅꯤ꯫ ꯆꯥꯕꯗ ꯃꯍꯥꯎ ꯌꯥꯎꯗꯕ ꯃꯔꯝꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯐꯣꯏ ꯑꯁꯪꯕ ꯆꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯅ ꯏꯟꯁꯨꯂꯤꯟ ꯂꯧꯁꯤꯜꯂꯒ ꯒ꯭ꯂꯨꯀꯣꯖ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯕꯨ ꯏꯟꯁꯨꯂꯤꯟ ꯁꯦꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ 90 ꯃꯌꯥꯗ ꯀꯦ.ꯑꯦꯟ.ꯑꯦ.ꯄꯤ.ꯗꯤ.ꯑꯦꯐꯀꯤ ꯏꯈꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯦ.ꯑꯦꯟ.ꯑꯦ.ꯒꯤ ꯂꯥꯟꯃꯤ 4 ꯁꯤꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯈꯨꯠꯄꯨ ꯑꯃꯒ ꯀꯦ.ꯑꯦꯟ.ꯑꯦ.ꯄꯤ.ꯗꯤ.ꯑꯦꯐ ꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯀꯦ.ꯑꯦꯟ.ꯑꯦ.ꯄꯤ.ꯗꯤ.ꯑꯦꯐꯀꯤ ꯂꯥꯟꯃꯤ 4 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ 90ꯒꯤ ꯃꯅꯥꯛ ꯍꯥꯏꯕꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯑꯃꯗꯤ ꯃꯤꯟꯗꯥ ꯈꯨꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯥꯡꯕꯨ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯈꯨꯠꯄꯨ ꯑꯃꯒ ꯀꯦ.ꯑꯦꯟ.ꯑꯦ.
ꯄꯤꯗꯤꯑꯦꯐꯀ ꯄꯨꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯦꯑꯦꯟꯑꯦ ꯄꯤꯗꯤꯑꯦꯐꯀꯤ ꯂꯥꯟꯃꯤ 4 ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯤꯈꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯈꯨꯠꯄꯨ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯠꯇ ꯌꯥꯎꯈꯤꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯋꯥꯏ ꯈꯨꯜꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯄꯨ ꯑꯃꯅ ꯅꯥꯒꯥꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫